ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯑꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯆꯧ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯒ ꯊꯕꯥꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯆꯧꯅ ꯊꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯒꯗꯧꯅꯤ." "ꯅꯨꯄꯥ, ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯅꯨꯄꯥ ꯅꯪ ꯋꯥꯅꯕꯅꯤ." "ꯌꯥꯗꯦ, ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ꯫ ꯑꯗꯨ ꯅꯨꯄꯤ, ꯑꯩꯈꯣꯏꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯣ?" ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯥꯝꯃꯤ." "ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯂꯤꯕ?" "ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ." "ꯅꯨꯄꯤ, ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯆꯥ ꯅꯨꯄꯤꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤ ꯊꯤꯔꯒ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ ꯏꯆꯥ ꯄꯣꯛꯀꯗꯕꯒꯤ ꯃꯍꯨꯠ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯄꯣꯛꯄꯅ ꯐꯩꯗ." "ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ." ꯑꯆꯧ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯣꯏ ꯃꯄꯥ ꯀꯧꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯥꯅꯤꯡꯉꯤ꯫ ꯁꯤ ꯑꯃꯨꯛꯇ ꯀꯧꯔꯣ, ꯄꯛꯄ꯭ꯔꯥ ꯌꯦꯡꯒꯦꯕ." ꯊꯕꯥ ꯅꯣꯛꯂꯗꯨꯅ, "ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ?" ꯑꯆꯧꯁꯨ ꯅꯣꯛꯇꯨꯅ, "ꯍꯣ ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯥ ꯃꯥꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯆꯧ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯁꯤꯁꯦ, ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ." "ꯅꯨꯄꯥ, ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯅꯨꯄꯥ, ꯅꯪ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦꯀꯣ." "ꯀꯅꯥꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ? ꯑꯩ ꯋꯥꯗꯦ." ꯊꯕꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ, "ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦꯀꯣ." "ꯅꯨꯄꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯅꯪ ꯅꯠꯇꯦ, ꯑꯩꯅꯤ꯫ ꯑꯩ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯃꯗꯣ ꯀꯧꯔꯨꯒꯦ." "ꯅꯨꯄꯥ, ꯀꯧꯔꯨꯔꯅꯨꯗ꯫ ꯑꯗꯨ ꯅꯨꯄꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯌꯨꯀꯣ ꯅꯨꯄꯥ ꯅꯪ." "ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ? ꯅꯪ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯗꯣꯏꯅꯣ?" "ꯅꯨꯄꯥ, ꯅꯅꯥꯏ ꯅꯨꯄꯤꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯄꯥꯛꯅ ꯅꯪꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ." ꯑꯆꯧ ꯅꯨꯡꯉꯥꯏꯇꯅ, "ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ?" "ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯣ ꯃꯪꯗ ꯇꯣꯏꯅ ꯎꯏ꯫ ꯏꯃꯥꯅ ꯃꯆꯥꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯏ." "ꯅꯨꯄꯤ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯄꯪꯈꯠꯇ ꯈꯟꯖꯤꯜꯂꯕ꯭ꯔꯣ? ꯁꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯣ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ." ꯊꯕꯥꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯉꯝꯂꯛꯂꯝꯗꯦ꯫ ꯑꯆꯧꯅ ꯆꯦꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯂꯥꯛꯇꯨꯅ ꯊꯕꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯃꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯆꯧ, ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯇꯗꯦ, ꯅꯪꯕꯨ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ?" "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯁꯨ ꯃꯇꯣꯝꯗ ꯊꯥꯗꯣꯛꯂꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯔꯛꯈꯤꯒꯗ꯭ꯔꯥ?" "ꯑꯆꯧ, ꯂꯥꯏꯕꯛ ꯌꯦꯡꯁꯤ, ꯏꯃꯥꯁꯨ ꯍꯥꯏꯕ ꯉꯝꯗꯦ." ꯑꯁꯨꯝꯅ ꯊꯕꯥꯕꯨ ꯊꯥ ꯁꯨꯗꯅ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯃ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯆꯧ ꯆꯦꯟꯁꯤꯟꯗꯨꯅ, "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯕꯨ?" ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ, "ꯑꯆꯧ, ꯊꯕꯥꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯦ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦꯅꯦ." ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ ꯑꯆꯧꯗꯣ꯫ ꯂꯩꯕꯥꯛ ꯂꯩ ꯅꯨꯡꯉꯥꯏꯇꯅ, "ꯑꯆꯧ, ꯀꯞꯀꯅꯨ. ꯄꯨꯝꯅꯃꯛꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯀꯨꯝꯍꯩꯅꯤ.
ꯑꯃꯥꯏꯕꯤ ꯂꯩꯕꯥꯛ ꯂꯩꯃꯅ ꯑꯆꯧꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯆꯧꯗꯨ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯑꯆꯧꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯈꯨꯔꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯟꯖꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯝꯍꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯟꯖꯥꯎꯒꯤ ꯏꯕꯦꯝꯍꯜꯒꯗꯨ ꯑꯆꯧꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯑꯆꯧꯗ ꯌꯦꯡꯗꯨꯅ, "ꯑꯆꯧ, ꯅꯪꯕꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯅꯆꯥ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯣ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯧ ꯊꯕꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯁꯨ ꯂꯥꯡꯂꯦꯟꯒꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ꯫ ꯏꯁꯨꯅ ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ." ꯇꯣꯟꯖꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯆꯧ, ꯅꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯅꯪꯅ ꯏꯃꯧ ꯊꯕꯥ ꯀꯥꯏꯅꯕꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯏ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯃꯧ ꯊꯕꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯅꯆꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕ ꯅꯆꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯆꯥ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯔꯣꯏ꯫ ꯑꯆꯧ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯣꯏꯅꯦ꯫ ꯃꯃꯥꯅ ꯌꯣꯛꯄꯒ ꯃꯄꯥꯅ ꯌꯣꯛꯄꯒ ꯌꯥꯝꯅ ꯈꯦꯟꯅꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯌꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯏꯗꯣꯝꯆꯥ, ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯅ ꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯤꯕꯗꯣ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯊꯤꯅ ꯇꯧꯒꯗꯧꯔꯤꯒꯦ? ꯏꯁꯨꯕꯨ ꯂꯨꯅ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯨꯝꯅ ꯇꯣꯟꯖꯥꯎꯒ ꯏꯕꯦꯝꯍꯜꯒꯅ ꯊꯦꯝꯗꯨꯅ ꯑꯆꯧꯕꯨ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯨꯕꯤ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯥꯅ ꯑꯆꯧꯗ ꯂꯩꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯆꯧꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯆꯧꯅ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯑꯔꯨꯕꯤꯁꯨ ꯂꯥꯡꯂꯦꯟꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯁꯥꯔꯝꯃꯤ꯫ ꯑꯆꯧꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯑꯆꯧꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯦ꯫ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯑꯣꯠꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯥꯡꯂꯦꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯅ ꯃꯃꯥꯇꯣꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯩ ꯂꯥꯡꯂꯦꯟ! ꯂꯥꯡꯂꯦꯟ!" ꯂꯥꯡꯂꯦꯟ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ?" ꯑꯔꯨꯕꯤ ꯁꯥꯎꯅ, "ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯤ ꯏꯆꯥꯏ ꯃꯈꯩ ꯊꯝꯂꯝꯂꯤꯕꯁꯤꯕꯨ ꯅꯈꯣꯏ ꯅꯃꯥ ꯑꯁꯤꯕꯨꯗꯨ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯏꯃꯥꯇꯣꯟ, ꯑꯩ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯨꯕꯅꯤ." "ꯀꯔꯤ? ꯉꯁꯥꯏ ꯆꯥꯕꯤ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯍꯧꯖꯤꯛꯇ ꯐꯦꯡꯂꯤꯕ? ꯅꯪ ꯉꯁꯥꯏꯈꯩ ꯀꯔꯤ ꯇꯧꯔꯒ ꯂꯩ?" ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯕꯨ ꯀꯤꯅ ꯌꯦꯡꯗꯨꯅ, "ꯏꯃꯥꯇꯣꯟ, ꯑꯩ ꯇꯨꯝꯅꯤꯡꯃꯟꯗꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ." "ꯀꯔꯤꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯕ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯗꯨꯕꯨ ꯀꯟꯅ ꯍꯦꯛꯇ ꯂꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯇꯣꯟꯅ ꯃꯅꯥ ꯂꯩꯕꯗꯨꯗ ꯅꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯇꯣꯟ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯕ꯫ ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥꯇꯣꯟ, ꯑꯩ ꯇꯧꯔꯔꯣꯏ." "ꯅꯪꯅ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯗꯦ? ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯅꯃꯥꯗꯨꯅ ꯁꯤꯕꯗꯨꯗ ꯅꯪꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯄꯦꯟꯒꯗꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯇꯣꯟꯅ ꯀꯧꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯃꯥꯇꯣꯟ, ꯑꯃꯨꯛ ꯀꯧꯕꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯅꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯏꯔꯨꯖꯔꯒꯦ, ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯁꯨ ꯆꯠꯂꯨ." "ꯍꯣꯏ ꯏꯃꯥꯇꯣꯟ." ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯨꯗꯒꯤ ꯂꯥꯝꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯅꯕ ꯇꯧꯔꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯏꯔꯣꯏꯕꯁꯨ ꯍꯩꯇ ꯂꯥꯡꯂꯦꯟꯗꯨ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯃꯧ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯧ ꯑꯃ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯂꯥꯡꯂꯦꯟ ꯀꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡ ꯑꯣꯠꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯧ ꯑꯃꯅ, "ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯂꯥꯡꯂꯦꯟ ꯀꯞꯂꯤ ꯇꯧꯗꯨꯅ, "ꯏꯗꯣꯝꯆꯥ, ꯑꯩ ꯏꯃꯥꯇꯣꯟꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ." "ꯅꯈꯣꯏ ꯅꯃꯥꯇꯣꯟꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ? ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕꯗꯨꯕꯣ?" ꯃꯧ ꯑꯃꯅ ꯑꯃꯨꯛ, "ꯍꯣ, ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯂꯥꯡꯂꯦꯟꯁꯦ ꯃꯥꯅ ꯊꯤꯅ ꯇꯧꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯏꯁꯤꯡꯁꯦ ꯏꯗꯣꯝꯆꯥ ꯁꯣꯛꯄꯤꯔꯛꯂꯒꯦ꯫ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏ ꯏꯃꯥꯇꯣꯟꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯔꯕꯁꯨ ꯌꯥꯔꯨꯅꯨꯀꯣ ꯂꯥꯡꯂꯦꯟ." "ꯏꯗꯣꯝꯆꯥ, ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯐꯨꯅꯤꯌꯦ."
ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯌꯥꯗꯕꯗ ꯆꯥꯛꯁꯨ ꯄꯤꯖꯗꯦ꯫ ꯃꯧꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯧ ꯑꯃꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯂꯥꯡꯂꯦꯟꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ, ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗꯧ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯥꯇꯣꯟꯗꯨꯅ ꯁꯥ ꯊꯣꯛꯈꯩ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯇꯣꯟ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯥꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯁꯅꯨ, ꯃꯈꯣꯡ ꯂꯝ ꯈꯨꯠ ꯂꯝ ꯊꯨꯗꯦꯛꯀꯦꯕ ꯃꯥ꯫ ꯑꯗꯨꯝꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟꯁꯨ ꯁꯥꯟꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯍꯦ, ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯕꯨ ꯀꯤꯅ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯉꯥꯟꯊꯣꯏ ꯍꯣꯏꯒ ꯉꯥꯛꯇꯪ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯀꯔꯤꯒꯤ ꯁꯥꯟꯅꯕ? ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯅ ꯐꯨꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯕꯦꯝꯍꯜꯅ ꯎꯔꯗꯨꯅ ꯈꯝꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯑꯔꯨꯕꯤꯌꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯔꯨꯕꯤ ꯁꯥꯎꯅ, ꯏꯟꯗꯣꯝꯆꯥ ꯌꯥꯎꯕꯤꯔꯛꯀꯅꯨ, ꯏꯆꯥ ꯂꯝꯍꯦꯟꯕꯒꯤ ꯐꯨꯖꯕꯅꯤ, ꯏꯟꯗꯣꯝꯆꯥꯒꯤ ꯅꯊꯧ ꯅꯠꯇꯦ, ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯆꯥꯔꯛꯀꯅꯨ꯫ ꯍꯩ ꯑꯔꯨꯕꯤꯌꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯅꯪꯅ ꯂꯥꯡꯂꯦꯟꯅ ꯐꯨꯔꯤꯕꯗꯣ ꯂꯥꯡꯂꯦꯟꯁꯦ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯐꯨꯕ ꯉꯝꯂꯝꯒꯗ꯭ꯔꯥ? ꯏꯟꯗꯣꯝꯆꯥ ꯑꯑꯣ ꯑꯄꯥ ꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯏꯟꯗꯣꯝꯆꯥꯕꯨ ꯅꯊꯧ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯅꯊꯧ ꯂꯩꯇ꯭ꯔꯒꯅ ꯑꯩ ꯄꯤꯒꯦ꯫ ꯊꯧ ꯂꯩꯇ꯭ꯔꯤꯕꯗꯤ ꯑꯩ ꯅꯠꯇꯦ ꯅꯪꯅꯤꯅꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯊꯧ ꯂꯩꯇ꯭ꯔ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯗꯅ꯫ ꯑꯔꯨꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯂꯥꯡꯂꯦꯟꯅ ꯀꯟꯗꯨꯅ, ꯅꯪꯒꯤ ꯍꯛꯇꯛꯇ ꯃꯤꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯍꯜꯂꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯂꯥꯡꯂꯦꯟꯅ ꯀꯞꯇꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯥꯡꯂꯦꯟꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯨꯄꯥꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯐꯥꯎꯕꯅ ꯂꯥꯡꯂꯦꯟꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯤ꯫ ꯊꯧꯕꯅ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯌꯥꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥ ꯉꯥꯟꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ, ꯏꯇꯥ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏ ꯏꯇꯥ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ꯫ ꯏꯇꯥ, ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯅꯈꯣꯏ ꯅꯃꯥꯇꯣꯟꯒꯤ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯃꯟꯗꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯔꯥꯡꯗꯣ ꯇꯥ ꯊꯧꯕ ꯊꯦꯡꯅꯩꯌꯦ꯫ ꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯁꯨ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ꯫ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯅꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅ ꯇꯥ ꯊꯧꯕ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯩꯗꯅꯣꯕ? ꯃꯁꯛ ꯍꯥꯏꯔ ꯐꯖꯩ, ꯁꯦꯜ ꯍꯥꯏꯔ ꯄꯥꯏ, ꯃꯤ ꯍꯥꯏꯔ ꯐꯩ꯫ ꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ꯫ ꯑꯩ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯆꯦꯜꯂꯝꯃꯅꯤ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ, ꯕꯦꯝꯃ ꯅꯪꯅꯦ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯕ ꯑꯝꯇꯒ ꯍꯥꯏꯗꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯇꯥ ꯊꯧꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ, ꯋꯥꯠꯂꯤꯕꯗꯤ ꯑꯩꯉꯣꯟꯗꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯩꯗꯤ ꯄꯨ ꯄꯥꯡꯁꯨ ꯁꯨꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯑꯩꯕꯨ ꯀꯩꯁꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏꯌꯦꯗ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯇꯥ ꯊꯧꯕꯗ ꯌꯥꯗ꯭ꯔꯤꯁꯤꯗꯤ꯫ ꯍꯣꯏ ꯕꯦꯝꯃ, ꯇꯥ ꯊꯧꯕꯒꯤ ꯃꯥꯒ ꯃꯄꯥꯒꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯥꯄꯜ ꯀꯥꯗꯕꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ, ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯅꯤ꯫ ꯇꯥ ꯊꯧꯕꯒ ꯎꯅꯗꯨꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯋꯥꯏꯁꯤ ꯂꯩꯔꯦ꯫ ꯅꯃꯥꯇꯣꯟ ꯂꯤꯟ ꯈꯔꯧ ꯃꯥꯟꯕꯤꯗꯨꯅ ꯑꯃꯨꯛ ꯁꯤꯄꯤꯔꯅꯤ꯫ ꯆꯠꯆꯔꯁꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯦ꯫ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯅꯗꯧꯅꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟꯗꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯎꯕꯗ ꯑꯔꯨꯕꯤ ꯁꯥꯎꯅ, ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ, ꯏꯁꯤꯡ ꯑꯗꯨꯈꯛ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯕ꯭ꯔꯅꯦꯍꯦ? ꯏꯃꯥꯇꯣꯟ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯏꯇꯥ ꯉꯥꯟꯊꯣꯏ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ? ꯃꯥꯒꯤ ꯉꯥꯟꯊꯣꯏ ꯍꯥꯏꯕꯗꯨꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯕꯣ! ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯊꯤꯕꯣꯡ ꯈꯔ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯆꯥꯕ ꯐꯪꯗꯗꯅ ꯀꯪꯁꯤ ꯁꯤꯒꯦꯔꯣ? ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ꯫
ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯇꯣꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯛꯁꯦ ꯁꯨꯛꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯦꯗ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯁꯣꯝꯗ ꯊꯧꯕꯗꯨ ꯃꯇꯥꯎ ꯄꯣꯏꯔꯩꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯅꯪ ꯑꯃ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯇꯧꯔꯕ ꯈꯪꯗꯦꯗ ꯏꯇꯥꯎ ꯉꯥꯎꯗꯨꯅ ꯆꯠꯄ ꯆꯠꯈ꯭ꯔꯗꯤ ꯐꯔꯅꯤ ꯂꯥꯡꯂꯦꯟ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯌꯥꯔꯦ ꯅꯪꯁꯨ ꯑꯗꯣ ꯏꯇꯥꯎ ꯑꯩꯗꯤ ꯏꯇꯥꯎꯅ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯂꯥꯡꯂꯦꯟꯅ ꯏꯇꯥꯎꯗ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯃꯈꯣꯏ ꯃꯃꯥꯇꯣꯟꯗꯨ ꯀꯤꯕꯒꯤ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯏꯇꯥꯎ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯣ ꯈꯨꯄꯥꯠꯇꯝꯅꯤ ꯃꯆꯤꯟꯁꯨ ꯌꯥꯝ ꯀꯟꯕꯅꯦ ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯃꯣꯏ ꯃꯃꯥꯇꯣꯟꯗꯨꯅ ꯂꯥꯡꯂꯦꯟꯁꯦ ꯅꯨꯡꯇꯤꯒꯤ ꯐꯨꯕꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯏꯇꯥꯎꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅꯕꯨ ꯈꯪꯂꯝꯃꯤꯗ ꯑꯩꯈꯣꯏ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤꯗ ꯑꯃꯨꯛ ꯄꯥꯈꯠꯂ ꯂꯩꯔꯝꯅꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯍꯩ ꯂꯥꯡꯂꯦꯟ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯨ ꯍꯣꯏ ꯏꯃꯥꯇꯣꯟ ꯉꯥ ꯑꯆꯧꯕ ꯐꯥꯔꯛꯀꯗꯕꯅꯤ ꯉꯥ ꯃꯆꯥꯒ ꯐꯥꯔꯛꯂꯕ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯥꯡꯂꯦꯟꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯧꯕꯒ ꯊꯦꯡꯅꯔꯝꯃꯤ ꯊꯧꯕ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯊꯧꯕ ꯂꯥꯡꯂꯦꯟꯗ ꯀꯧꯖꯔꯛꯏ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯔꯛꯏ ꯊꯧꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯑꯗꯨ ꯀꯟꯅ ꯆꯣꯡꯂꯛꯏ ꯊꯧꯕ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯂꯥꯡꯂꯦꯟ ꯇꯞꯅ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ ꯇꯧꯕꯅꯦ ꯇꯥꯊꯣꯏꯕ ꯑꯗꯨ ꯂꯥꯡꯂꯦꯟ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯇꯥꯊꯧꯕ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯌꯦꯡꯅꯕꯗ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯇꯥꯊꯧꯕꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯊꯥꯛ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯍꯥꯛꯁꯦ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯃꯁꯛ ꯑꯃꯨꯛꯇꯗꯤ ꯈꯪꯕꯤꯌꯨ ꯂꯥꯡꯂꯦꯟꯒꯤ ꯊꯃꯣꯏꯗꯁꯨ ꯊꯧꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯧꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗꯨꯗꯗꯤ ꯃꯥꯁꯨ ꯌꯥꯈꯤꯔꯝꯃꯤ ꯊꯧꯕ ꯃꯥꯗꯤ ꯂꯥꯡꯂꯦꯟꯅ ꯌꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯒ ꯊꯧꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯗꯨ ꯊꯪꯅꯕꯒꯤ ꯃꯕꯣꯛ ꯏꯕꯦꯝꯍꯜꯅ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯅ ꯐꯧ ꯁꯨꯔꯤꯕꯗꯤ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯕꯣ ꯐꯧꯗꯣ ꯑꯩ ꯁꯨꯕꯤꯒꯦ ꯍꯥ 이수 수비레기에봐 야니르 야니다 아복 어둠 수게 나마 행사비 너무 우려버디 낭비니 낭어예보 아이 수비게 그래 아시아이도는 랑레나 파워두부 수람미 이뱀할 랑레나 파우 수리부터 옌두나 와kalda sumna khalli isu 랑렌시야 말해보건 혹나 티다고 이수시야 뽀뽀드기 농아이부 마sak 강사락지버니 아서와 타바 나코이니부 Nasas na lilibu punsi maril asibu yeng mangam libro. Idum sadi isu sigi mataw siya yeng mangam plene. Asihay ito na mamitagi mapitarami langlen mawong nagkapado ubad hanglay. Abo kay daw rekap na badi abok nang haksang nungay tabra. Ibemhal iliba pido na mapido batay toklami. Abo kay sutaw dida. Tansado da arubi na langlen bo laklak na nagkauray. Ibemhal langlen da yeng na isu doy biya. Namaton ko manbis na kauri salo among ngang birani hoy bo ayaw laki ko bo asiyaram duna langlendo mamaton gi manak laklami arubi mamit managa du lakthok tuna nang di karai sa nuri ba ay nang asai dagi kauri ba dubu nang mun nana du tatro imaton abok na phausu butuda ngyak subiru bani chakhum sida pung sai makai tanamaga migi mayumda thabak phabi sauri bani ni nang imaton awuki phausu busi loiraga loisilage haidun tawbani hey nathibong du moina thakra nabi maina thakpa natro aina haiba tawjabadi nathibong sakamda pijaru hairibasi swada lepta leiranu nasakti giningdi sangkrusa langlendo imungda sangkhirami arubisu legai koi bisat khirami arubidu maga sana saba laibiga punduna miwangang nari laibina arubia nangbo nasasu nattaba misadubu adam thakta leiribdubu karigino kok mayum palhankiba yadro nangonda wai sangnaba isi laibiya aini hen yokning manateda aidi nahane mayum palaninglabani palu yadadana leiribasini adu oiragana isi nupa ma thira oro yayi isina thiraklabasu ngausinarasu kaisu kaide asumna arubiga laibiga du wari sanarami matam khara haukhre arubidu yamna kana narami langlena amaiba kauduna mamaton ba yenghalami langlena mamaton gi sebasu tawrami arubidu
ꯂꯥꯡꯂꯦꯟꯅ ꯃꯥꯒꯤꯗꯃꯛ ꯈꯟꯖꯕ ꯋꯥꯖꯕꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯄꯣꯛꯄ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯕ, ꯑꯗꯨꯒ ꯃꯥꯅꯗꯤ ꯄꯣꯛꯁꯨ ꯄꯣꯛꯇꯕ ꯃꯃꯥ ꯑꯩꯒꯤ ꯀꯌꯥꯗ ꯋꯥꯕꯤꯔꯤꯕ, ꯑꯩꯁꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯕꯅꯣ꯫ ꯑꯩꯍꯥꯛ ꯑꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨ ꯂꯥꯡꯂꯦꯟꯁꯨ ꯆꯝꯐꯨꯠ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯇꯣꯟ ꯆꯝꯐꯨꯠꯁꯤ ꯈꯔ ꯆꯥꯁꯤ, ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗꯦ, ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯑꯃꯨꯛ ꯍꯥꯏꯔꯨꯔꯕꯗꯤ ꯃꯃꯥꯇꯣꯟꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯈꯥꯝꯂꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯉꯁꯤ ꯃꯃꯥꯇꯣꯟꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯔꯨꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯕꯨ ꯌꯦꯡꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯏꯃꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯦ? ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ꯫ ꯂꯥꯡꯂꯦꯟ, ꯏꯃꯥꯇꯣꯟ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯏꯃꯥꯇꯣꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯇꯣꯟꯅ ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤꯕ, ꯑꯗꯨꯒ ꯅꯪꯅ ꯏꯃꯥꯇꯣꯟꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯕꯤꯔꯤ꯫ ꯏꯃꯥꯇꯣꯟ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯝꯃꯛꯇ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯡꯂꯦꯟꯁꯨ ꯉꯁꯤ ꯃꯃꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯑꯗꯨꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯇꯣꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯇꯣꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯅꯆꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯄꯣꯛꯄꯗꯒꯤ ꯏꯃꯥ ꯀꯧꯕ ꯐꯪꯂꯔꯣꯏꯗ꯭ꯔꯕ ꯑꯩꯕꯨ ꯏꯃꯥꯇꯣꯟꯅ ꯑꯃꯨꯛ ꯏꯃꯥ ꯀꯧꯕ ꯐꯪꯍꯟꯕꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯕꯨ ꯏꯊꯥꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯦꯠꯅ ꯀꯣꯟꯒꯦ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯔꯨꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯂꯥꯡꯂꯦꯟꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯦ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯍꯣꯏ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯅ ꯏꯃꯥꯗ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧꯕꯗꯣ ꯉꯁꯤꯗꯒꯤ ꯀꯧꯔꯅꯨ, ꯏꯃꯥ ꯍꯥꯏꯅ ꯀꯧ꯫ ꯂꯥꯡꯂꯦꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ, ꯏꯃꯥ꯫ ꯑꯔꯨꯕꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ, ꯉꯁꯤ ꯏꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯠ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯉꯥ ꯃꯇꯣꯡ ꯃꯈꯩꯗꯨ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟꯗ ꯍꯥꯞꯂꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯂꯥꯡꯂꯦꯟꯗꯨ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯇꯟꯅ ꯇꯟꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏ ꯃꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯅꯕꯀꯣ, ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯇꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯉꯥꯟꯊꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯑꯔꯨꯕꯤ ꯉꯥꯟꯊꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯝꯃꯤ꯫ ꯍꯩꯃꯥ ꯉꯥꯟꯊꯣꯏ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯥꯏ ꯍꯤꯡꯆꯥꯕꯤ, ꯂꯥꯎꯅꯤ ꯅꯪꯕꯣ, ꯀꯥꯈꯠꯂꯛꯑꯣ, ꯅꯇꯥ ꯂꯥꯡꯂꯦꯟꯁꯨ ꯂꯩꯌꯦ꯫ ꯉꯥꯟꯊꯣꯏ ꯉꯛꯅ, ꯍꯣꯏ ꯏꯅꯣꯝꯆꯥ꯫ ꯉꯥꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ, ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯤꯡꯆꯥꯕꯤꯁꯤꯗ ꯉꯁꯤ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯇ ꯉꯥꯡꯂꯛꯂꯤꯕꯁꯤꯕꯣ? ꯑꯔꯨꯕꯤ ꯏꯃꯨꯡ ꯂꯨꯝꯗꯣꯟꯁꯤꯡꯗꯨꯅ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯇꯥ ꯉꯥꯟꯊꯣꯏ ꯂꯥꯛꯏꯅꯦ ꯅꯪꯕꯣ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯉꯥꯟꯊꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯅ, ꯏꯇꯥ ꯉꯥꯟꯊꯣꯏ, ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯇꯥ꯫ ꯑꯔꯨꯕꯤ ꯅꯣꯛꯇꯨꯅ, ꯉꯥꯟꯊꯣꯏ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝ, ꯏꯟꯗꯣꯝꯆꯥ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯣꯝꯆꯥ꯫ ꯑꯔꯨꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯣꯏ ꯏꯃꯥꯇꯣꯟꯁꯤꯕꯣ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ, ꯑꯁꯤꯕꯨ ꯂꯥꯏꯒ ꯆꯥꯠꯂꯕ? ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯃꯆꯥ ꯍꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯏꯇꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯦ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯉꯥꯏꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦ ꯏꯇꯥ꯫ ꯉꯥꯟꯊꯣꯏꯁꯨ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨ ꯏꯇꯥ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯥ ꯊꯧꯕꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯍꯧꯋꯤ, ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯁꯤ꯫ ꯏꯇꯥ, ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯥꯏꯔꯝ꯫
ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯉꯥꯟꯊꯣꯏꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒ ꯉꯥꯟꯊꯣꯏꯒꯗꯣ ꯊꯧꯕ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯡꯂꯦꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯒ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯧꯕꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯇꯨꯅ "ꯇꯥ ꯊꯧꯕ, ꯑꯩꯅ ꯂꯥꯡꯂꯦꯟꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯣꯡꯗꯕ ꯌꯥꯔꯣꯏꯀꯣ?" ꯊꯧꯕꯁꯨ ꯅꯣꯛꯇꯨꯅ "ꯅꯪꯅ ꯆꯥꯅꯤꯡꯈꯩ ꯄꯤꯖꯗꯣꯏꯅꯤ꯫ ꯇꯥ ꯊꯧꯕꯒꯤ ꯋꯥꯍꯩꯁꯤꯗꯤ ꯄꯦꯜꯂꯤ꯫ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯟꯊꯣꯏꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏ ꯆꯠꯈ꯭ꯔꯕꯗ ꯊꯧꯕꯒ ꯂꯥꯡꯂꯦꯟꯒꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯊꯧꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ "ꯂꯥꯡꯂꯦꯟ, ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯧ ꯇꯧꯏ꯫ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏ ꯏꯃꯥꯇꯣꯟꯅ ꯅꯪꯕꯨ ꯊꯤꯅ ꯇꯧꯕꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥ ꯊꯧꯕ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯇꯣꯟꯁꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ꯫ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯖꯈꯤꯒꯦ." "ꯑꯁꯦꯡꯕꯒꯤ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯔꯕꯣ?" "ꯇꯧꯕꯤꯌꯦ ꯇꯥ ꯊꯧꯕ, ꯑꯩꯅꯁꯨ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ." ꯊꯧꯕ ꯂꯥꯡꯂꯦꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯧꯕꯅ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯏꯀꯥꯏꯔꯝꯃꯤ꯫ "ꯀꯩꯅꯣ ꯇꯥ ꯊꯧꯕ, ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ?" "ꯂꯥꯡꯂꯦꯟ, ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯊꯨꯡꯅꯗ꯭ꯔꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧ ꯃꯥꯜꯂꯤ." "ꯇꯥ ꯊꯧꯕ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯇꯧꯍꯩꯗꯤ꯫ ꯀꯔꯤꯒꯤ ꯇꯥ ꯊꯧꯕꯅ ꯉꯥꯎꯔꯒ ꯆꯠꯇꯣꯏꯅꯣ? ꯑꯩ ꯂꯩꯔꯤꯉꯩꯗ ꯇꯥ ꯊꯧꯕ ꯉꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯂꯥꯡꯂꯦꯟꯒ ꯊꯧꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." "ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯅꯆꯥꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯒ ꯏꯕꯨꯡꯉꯣ ꯊꯧꯕꯒ ꯈꯪꯅꯩ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤ꯫ ꯅꯪꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯞ ꯆꯥꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯊꯧꯕꯗꯣ ꯑꯍꯜꯁꯤꯡ ꯊꯥꯔꯛꯑꯣꯅ ꯍꯥꯏꯀꯣ." "ꯏꯃꯥ, ꯏꯆꯥ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯏꯃꯥ." "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯏꯃꯥ ꯄꯥꯝꯃꯤ꯫ ꯅꯆꯥ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯐꯝꯗꯨ ꯊꯧꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯂꯥꯡꯂꯦꯟꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯂꯥꯡꯂꯦꯟ, ꯑꯩ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯅꯣꯏꯗ ꯊꯥꯔꯛꯀꯦ." "ꯇꯥ ꯊꯧꯕ, ꯍꯌꯦꯡꯗꯤ ꯊꯨꯃꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯥꯕꯤꯔꯛꯑꯣ." "ꯍꯣꯏ, ꯑꯩ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯅꯈꯣꯏꯗ ꯊꯥꯔꯛꯂꯒꯦ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯗꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗꯧꯔꯦ." ꯂꯥꯡꯂꯦꯟꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ "ꯇꯥ ꯊꯧꯕ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ." ꯊꯧꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏ꯫ "ꯂꯥꯡꯂꯦꯟ, ꯑꯩ ꯅꯪ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯂꯥꯡꯂꯦꯟ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯊꯧꯕꯅ ꯃꯃꯥꯕꯨ ꯂꯥꯡꯂꯦꯟꯕꯨ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯅꯕ ꯍꯥꯏꯅꯕ ꯊꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯊꯕꯥꯁꯨ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯊꯕꯥꯅ ꯑꯔꯨꯕꯤꯗ "ꯑꯔꯨꯕꯤ, ꯑꯩꯗꯤ ꯏꯃꯧꯁꯦ ꯌꯨꯝꯗ ꯊꯝꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ." ꯑꯔꯨꯕꯤ ꯅꯣꯛꯂꯗꯨꯅ "ꯍꯣꯏ ꯏꯅꯝꯃ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯍꯥꯏꯗꯨꯅꯤ." ꯊꯕꯥꯒ ꯑꯔꯨꯕꯤꯒꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒ ꯊꯧꯕꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯈꯪꯍꯧꯗꯅ ꯂꯥꯡꯂꯦꯟꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯊꯧꯕꯁꯨ ꯂꯥꯡꯂꯦꯟ ꯅꯥꯔꯦ తాꯕꯗ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕꯤ ꯊꯧꯕ ꯂꯥꯛꯄ ꯎꯕꯗ "ꯊꯧꯕ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯧ ꯆꯪꯉꯧ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯁꯨꯔꯤ ꯌꯦꯡꯂꯤꯕ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗꯨ ꯀꯞꯄꯛꯏ꯫ "ꯏꯃꯥ, ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯂꯥꯡꯂꯦꯟꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ꯫ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥ ꯀꯧꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯥꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯅꯩ."
ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧ ꯏꯃꯥꯒꯤꯗꯤ ꯏꯆꯥꯁꯤ ꯊꯨꯅ ꯐꯕꯁꯤ ꯈꯛꯇꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯑꯔꯨꯕꯤꯁꯨ ꯂꯥꯡꯂꯦꯟꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯔꯨꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯅꯪ ꯇꯥ ꯊꯧꯕꯁꯨ ꯂꯥꯛꯂꯤꯌꯦ ꯂꯥꯡꯂꯦꯟ ꯋꯥꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯊꯧꯕꯕꯨ ꯌꯦꯡꯖꯔꯛ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯥ ꯊꯧꯕ ꯅꯪ ꯂꯥꯛꯏꯔꯣ ꯊꯧꯕ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯝꯗꯦ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯎꯕꯗ ꯊꯧꯕꯁꯨ ꯀꯞꯂꯝꯃꯤ ꯊꯧꯕ ꯂꯥꯡꯂꯦꯟ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯄꯤꯗꯨ ꯁꯖꯠ ꯇꯩꯊꯣꯛꯇꯨꯅ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯂꯥꯡꯂꯦꯟ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥ ꯊꯧꯕ ꯑꯔꯨꯕꯤꯅ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯃꯥ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯔꯨꯕꯤꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯇꯥ ꯊꯧꯕ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦꯀꯣ ꯀꯨꯏꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯥ ꯊꯧꯕ 이콧 ꯑꯁꯤꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣꯛ ꯄꯔꯦꯡꯗꯣ ꯇꯥ ꯊꯧꯕꯒꯤ ꯉꯛꯁꯝꯗ ꯎꯠꯆꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯂꯥꯡꯂꯦꯟ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯥꯡꯂꯦꯟ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯃꯥꯅ ꯂꯥꯌꯦꯡꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ ꯇꯥ ꯊꯧꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯂꯦꯡꯕ ꯀꯨꯟꯗꯣꯛ ꯄꯔꯦꯡꯗꯣ ꯇꯥ ꯊꯧꯕꯒꯤ ꯉꯛꯁꯝꯗ ꯎꯛꯆꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯇꯥ ꯊꯧꯕ ꯅꯪ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯉꯨ ꯇꯥ ꯊꯧꯕ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯂꯥꯡꯂꯦꯟ ꯊꯧꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯂꯥꯌꯦꯡꯅꯕ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯗꯨ ꯀꯥꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤ ꯑꯔꯨꯕꯤꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤ ꯑꯔꯨꯕꯤ ꯃꯆꯤꯜ ꯑꯗꯨ ꯈꯨꯝꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯅ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥꯕꯨ ꯀꯧꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕ ꯏꯕꯣꯝꯆꯥꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯂꯕ ꯇꯨꯡꯗ ꯈꯪꯂꯤ ꯂꯥꯡꯂꯦꯟꯒꯤ ꯑꯅꯥꯕꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯊꯧꯕꯒ ꯑꯔꯨꯕꯤꯒꯗ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯊꯧꯕ ꯃꯥꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯑꯔꯨꯕꯤ ꯃꯥꯁꯨ ꯀꯞꯆꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯁꯥꯅꯁꯨ ꯃꯍꯥꯛ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯝꯃꯤ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯤ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯀꯞꯀꯅꯨ ꯏꯃꯥꯅ ꯀꯞꯄꯗꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯅꯪꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯈꯤꯀꯣ ꯏꯃꯥ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ 이마기 랑면 이사카리 수다우르니 이사기다막 이마 레리버시니 이마 ngasi디 따더우부도 락되나 따더우부도 야부닝이 하 이사부 이붕어 더우 우닝이 하이마 이마 난 따더우부 거우르게 아시 하이나 삿게 떠우람미 딴자 짜나 더우부수 락람미 이붕어 더우바 난 락레드나 이코이 랑레나냐 난 우닝이 하이누 솔람리버니 자 ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯃꯥ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯧꯕꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯊꯧꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯌꯦꯡꯂꯤꯕꯗꯨꯕꯣ ꯇꯥ ꯊꯧꯕ ꯉꯁꯤꯗꯤ ꯇꯥ ꯊꯧꯕꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ ꯇꯥ ꯊꯧꯕ ꯉꯁꯤꯗꯤ ꯇꯥ ꯊꯧꯕꯒꯤ ꯇꯝꯄꯥꯛꯇ ꯄꯣꯊꯥꯁꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯣ ꯊꯧꯕꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯇꯨꯝꯂꯝꯃꯤ ꯊꯧꯕ ꯉꯁꯤꯅꯤꯀꯣ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈꯤꯕꯗꯣ ꯊꯧꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ ꯃꯥꯅꯤ ꯑꯍꯜꯁꯤꯡꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯈꯤꯕꯗꯣ ꯉꯁꯤꯅꯤ ꯇꯥ ꯊꯧꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯇꯥ ꯊꯧꯕꯒ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧ ꯍꯥꯏꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤꯀꯣ ꯇꯥ ꯊꯧꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯧꯕ ꯂꯥꯡꯂꯦꯟꯕꯨ ꯀꯧꯖꯩ ꯂꯥꯡꯂꯦꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯊꯧꯕ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯦ ꯑꯩ ꯅꯪ ꯌꯧꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯂꯥꯡꯂꯦꯟ ꯑꯩ ꯅꯪ ꯌꯧꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ
ꯅꯪ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯉꯣꯏꯕꯅꯣ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯣ ꯊꯧꯕꯗꯣ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯞꯂꯝꯃꯤ ꯑꯔꯨꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ 이마기 랑레 난 이마부 아뽀빠 이마 나티아이드나 이마부 다독드나 잘라브라 이마부 이자 여우드나 까람니 힝어아이바노 이마기 랑레 이마기 랑레 ꯈꯨꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯧꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯃꯥꯁꯨ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ